President rule lakraba matungda state asigi oina lairiba irang asi loisilagani haiduna governor gi maiki digi kholai surrender tawraknabagi damakta appeal tawrakraba matungda tampaki oiba mafam kya amada aduki matik yamlaba kholai sing lep plaituna surrender tawba amasung fabagi oiba thabak sing chataduna lakli masigumlaba matam asida matam kuina lamdam asigi oina lairiba irang asida nomai kapa amasung kuthoknabagi oiba thodok lairudaba matungda khulai khonggatnakraba tampaki oiba mafam ayamadagi khongkhulai pikhatnabagi oiba yamna kanna thabak sing paikhalingai matam asida ikhang khangawdana ngasi impalis gi manung chana laiba Kongba Maru Laifamlen da security personnel kaya amaga loinana amasung mangjawnana security singi maikedi mafam adu yengsilaba matungda lai khuramba changlubada kuki khulai paiba singi maikedi gi nomai kapsilakpa amasung fajadaba wahai watai kaya ama sijinaduna satharakliba laigi oiba thoram adu chugainabagi damak thonarakpagi thaudo ama lairi Hauzik tangpaki oiba mafam kaya amada village volunteer amasung makhal makha kya gi oina lairiba khulngnaknabagi damakta thorakiba miyosing asigi maikedi gi makoina pairamba kusu khulaising asi governor na hairakpagi matung ina surrender tawba leptri masigumlaba matam asida aramai tingol gi maikedi gi ngara aduki matik yamlaba khulaising pisinkriba adusu nongmanini gi mamangda governor ga unaduna memorandum pisinbagi oiba meeting aduda governor gi maikedi gi Manipur gi saktam kaihalloi amasung maitei singi mathakta amuk hanna masigi matungda landara halaroi haiba etek tata halaklaroi haibagi oiba yanaba aduna maram oiduna pikibani haiba wafam asi phongdoklibani masigumlaba matam asida security personnel singna ngak senduna lai kuramba changluba miyusingda michamsingda etek jatharakpagi oiba thaudo asi ngasi amuk thoklere ngasigi thaudo aduda chenabani haiba suspension of operation gi manung channa lairiba KNF ki oiba kedar mari faraba matungda kangpopi police ta sinarakpagi oiba wafam sing thorakli hanagi yengnaruba taragadi handaki oiba thaudo asidadi faba yamna tui haina haibadi yai tawbatabu yanakibagi matung inna etek chatha halaklaroi haiba wafam aduni maru oiribasi madudagi su hena hairiba mafam asida lai kuruma changlagani haiduna security force ingi maikedi mafam adu hana yengsinduna laikrabadi madugumloba mafam aduda mataw karam tawduna kholai paiba sing aduna maning tamna laktuna yamna nakpa mafam dagi etek chatharakliba no haiba wahang asini Manipur gi oina thorakliba irang mar asida Assam Rifle hairiba paramilitary force asida maitai singi maikedi gi unequal oiba treatment sing tawe haibagi oiba charge sing adumak tawduna laklibani ngasi maksu Kongba Maru Laifamlen gi matak thangba mafam sing singi oiba mafam sing asibu control tongnabagi damakta deploy tawduna lairiba Assam Rifle gi oiba kangbu sing aduda khunja singi maikaidigi pendaba amasung michang mikhai naibagi oiba wafam lai haiduna pendaba kaya ama phongdoknaba lairi mamangdasu aikogi lamnam asigi asuki mati yamna kuina chatharakliba irang asigi manungda security personnel singi maikedi gi mangjawnana etek chatharaktringi mangjawnana sanitize tawduna madubu control tawdabagi siraba matungda khaktamak thengnanabagi damakta changbagi oiba moong tawbasina maram oiduna miyoi kaya amagi punsi sing mangkre mamangda saitonda lau uba chatluba lau shuba chatluba nupi ama sikibagi oiba thawdu adusini mangjawnana changduna mafam sing adubu sanitize tawramba taragadi mahakasu siramdaba yabadi maduga chapmanana ngasisu security personnel singi maikedi ngak senduna chatlaba mafam adu hana yengsile hairaga inaknakma mafamdagi etek chatharakpagi oiba wafam asini hauji president rule manungda irang losingani haiduna yamna kanna hotnariba achaw wafam kayama kuki chief secretary gi maikena phongdoklingagi matam asida masigumlaba thawdo ama thorakliba asi yamna chawbo wanghangingai oire tana akoi mi laigi sebaroi haiba tare laigi thogloi akoi kunga manga kunthra muki maya sangmani state security force mayam amaga loinana aduga laigi mafamdu sit sengdana nalhanba nahak lairaba matung laigi akoi duk mai thadna kuramba haurupa tanjaduda haibadi adugi hek tanjadu maktada haibadi wakangi parengda kuki gi bunkersing hoji fawo leptana lengdana lairi okuta khulai pairi hairiba kuki singaduna akoi gi lai kuramba lakda state security force amasung lai kuramba lakho mayam jigi marakta numai kapthare numai round tari pathoindokpa warning haiba leite akoi gi machin thiba khonchok haiba tare mayam ama lauthare ilai lai na tai tabagi maramdi yamna e haibani anu inak nakna akoi gi kuki singsi bunker saraga dum lengdana laiba haibado hojik ngasi isna praman oiri hangni bo hangi Manipur da hojik PR la e governor na laibanga e Manipur da PR la aga governor na laibanga ko sida numi tari ni gi manung khulai tinggal wa hare maitai volunteer singi di akoi governance sibu governor na laibanga iba sibu lenga kasibu thajabudi akoi khulai jing tingakre aduga kuki da gi khulai khumbat tabra haibani adoi tadi Manipur gi governor sina akoi maitai singna nongbuchen yam sengba yamna thabak phaba adumba governor na akoi lawi adum moinamak kuki gi site gi kaimta khonggot lamre maramuduna ma je pukchen sengena akoi lauram baje lale
ꯑꯗꯨꯅ ꯂꯥꯜꯂꯤꯕ ꯋꯥꯐꯝꯁꯦ ꯃꯥꯅ ꯆꯤꯡꯒꯤ ꯊꯕꯛꯁꯤꯡ ꯆꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯃꯇꯝ ꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯣꯝꯒꯠꯂꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯔꯤ ꯊꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯒꯕꯔꯅꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯒꯤ ꯕꯪꯀꯔꯁꯤꯡ ꯂꯣꯏꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯄꯥꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯅ ꯂꯧꯈꯠꯀꯗꯕꯅꯤ ꯑꯗꯨ ꯂꯧꯈꯠꯂꯦ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯒ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯒꯕꯔꯅꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯒꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯥꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯕꯪꯀꯔꯁꯤꯡ ꯊꯨꯒꯥꯏꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯈꯣꯝꯒꯠꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯟꯗꯕ ꯆꯤꯡꯒꯤ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯒꯕꯔꯅꯔꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯒꯅꯤ ngasi thokriba thawdo asina maram oiduna hauji manipurda president ro laklaba matungda governor ki maikei de lengak chalairiba asida governor irang loshingani haiduna kholaising khomgalakliba asi kayamuk yamna chumliba kongthang no michang mikai nairibra naidra haibe ki obi yamna chawba wang kayama praja section kaya amadi hauji lepa leitana aduma khangnarakli matangdana hauji manipurda president ro lakraba matungda irang asi loisilagani haiduna chief secretary amasung governor gi maikei digi khulaising thingalakna bagi damakta phongdokwa wafum adu tampaki oibe mafum singdadi yamlab khulai kaya ama thingat kre hauji chu thingalakba adumak leptri adubu masigumlaba matam asida chingi oibe mafum singdadi churchanpur amasung kangphubi oibe mafam amanida khulai kharakhak putoktuna pikhalakpadu nattana atopa ahenba khulai sing putorakte khulai surrender torukpagi sang asi yamna nemi haidun adumak phongdoknaduna laklibani masigumlaba matam asida Kuki village volunteer ni haijaba kangbu singi maikei digi makoi oibe kusu khulai sing asi several administration pi daba taraga di khulai sing pining daba gi oiba wafam sing adumak phongdokli karigumba several administration pi daba taraga di khulai pithok loi haiba gi oiba wafam su adumak social media da tapna chaithorakli Hazik nauna governor gi maikei digi paikhalakliba irang losinna bagi damaktani haiduna khulai surrender tongna bagi damakta phongdorakliba wafam asida ching amasung tamgi oiba group kaya amasung miyoi kya amagi maikei digi Masigi oina piriba hapta amagi matam asi yamna tenman kre leiriba prajasing asi confidence hana makoida lehanba mathau tai haibduna yamna kanna yaningda phongdoktuna lakhibani makha tabo ina ngarang asi numit sukrabani kukulai pikhatna bagi oiba matam adum nahuna governor gi maikei digi numit tareni amagasu sangdoktuna khulai pikhatna bagi oiba matam asi sangdokre madu fawbagi oina leiriba matam asi de khulai pikhatpa taragadi kari mata logi oiba action sing lokhaloi adubu madu hendokhiba taragadi akanba coming operation na chingba chathaduna faba matamda logi oina chathabam thokpa thabak sing adu adumak chathagani haiba warning adu amaka piri ngasi manipur gi oina chei ani fajalakadorba aduki matik yamna misimina yawkraba matam kuiraba irang asi hauzik president ro laklaba matungda security personnel sing asida kanba power sinaduna irang asi losinabagi damakta kholai sing khongotpagi oiba yamna kanna satharingai gi matam asidi yamna ngakpa thogdo ama oina kangpopi district gi oina Kangpokpi oina police oiduna security oina khulai paiduna leiriba personnel sing asida khulai paiba organization kaya gi maikei digi CL gi oiba demand sing tawbagi oiba wafam sing adu pidana bagi damakta appeal tawbagi oiba wafam ama thorakli matang asida hangjaning liba wafam di hauji asi aduki mati yamna kanna power piduna irang asi losinna bagi damakta honaribani masigumlaba matam asida madugumlaba Security personnel oliba police singa demand torukliba asigi matakta akanba action lokhatuna fagattribasi karigino haiba wahang asini mamangdasu kangpokpi gi oina leiriba SP asi khulai paiba kayama laktuna makok kwawo tugaiduna etek chathakibagi oiba yamna chawba thawdo amasu leikraba